Manipur Top Channel dagi video amta thagatsage ngasi fongbase fongda October gi tang 38 da Pandam wari loidri warep laudri ngasi ayuk pung 11 dagi NACM IM Naga National Political Group NNPG amadi Center gi marakta sanakiba wari adu loisinba ngamkhidabadagi nungthul pung 3 da amuk hana wari sanaki hauzik phawbada Naga gi wari loisinba ngamdribana warep amata miyamda laukthokpa leitri Anirak suba session haibadi nungthul pung 3 dagi sanaba haukiba nakal anigi wari asida kari karamba wafamda framework agreement asi loisingadabano haiba chapchana khangba ngamdrabasu NACM IM gi maikaidagi thamkiba wafamsingda India government ne yaningdabagi report mapalgi press media da kharada phongnarakhi amaromda ngasi thenglabasu thengna Naga Peace Accord ki waroisin asi soidana miyamda lauthoklaba yai haina su thajaba yaba mafamdagi fangba source amana hairi sairap asida hauzik chathariba Naga Peace Accord asida NACM IM na karigumba left out tawkhrabadi asi ana soidana yorakpa yai haiba wafam lalhaurup asigi top commander amana paukse kharada phongdorakli hauzik chathariba Naga Peace Accord asida India government na NACM IM bu ikai khumnadrabadi tungda afaba oirakloi haibasi India government na khangjingadabani haiba akanba wafam thamki mayam anauba update hek lakpaga ai video upload tawnaba honajage amasum mayam gi mod kari leibige haibadu soidana comment box ta habiro and thank you so much